Honorable CM and Ben Singhana ngarang public platform amada thawal imphal khaidokuna rajniti gi obi yamna khuba ming ama yengduna mahakna akoi khuba ming ama yengduna akoi thawal imphal khaidokuna hong kya phungdokhibudu yamna laibak thibani masimak thawal apun baluk talna akan mongdi yangdo phungdokli hojik thok lebak asa thokliba irang asi thawal hairo wangjing khaktana thohan badongna ki mongda mana wang ngakpa adu lebak ki mapi mapa ama oina hung mana haibo humsing adu haibam thoktabani hanin lowi Lunena, akogi Honorable CM Birensi Paul Katangi over CM Oirabra, Tobal Hero on Zingi Mahak CM over Si Yao Dabra, see have had Wahum Simako Monda Sarko Hanginingi, Lunena, Tataraga Truk Laba, Lebaki, Suktar of Iran Sida, Akogi, Lamdamasi, Som the Gi, Akoin Lebaki Iran Sida, Quick Soruyaduna, Akoin Senjeri, Jongeriba, Akoin Lantin Jereba Mayam, see. CM masamakna mahaki sarkar sibu thugainaba thoksil tharangni haina miyamda lana uholiba simaksu yamna laibak thibani loinana akhoi kawa police station da hokhiba numit kharni ki mamangda yamna chawba public rally amada mari leinana phajankhiba mairoi singadu thoba khaktangi mairoi sinate haiba mairoi singadu lamdam pumbadagi tongan tongan ba jaga dagi mairoi kyamrum musu yawi loinana mafum adu irang horiba adu da tholok liba club ki mara paibi ki अखोई सिविल सोसाइटी ऑर्गेनाइजेशन में हमको थोबल खक्तदगी हाइगलगा तौरबसु नते मफम मदुदा खोमजलुबा कनागुना हौनरुबा तौदना थोलक्तुना मागी मागी ओइबा इहुलदगी यावनरखिबा ngakतनी अदुबा थोक मफमदुदा पामदबा थौदोक थोखिबदुसु अखोई कवा पुलिस की मखोई थौसिल थरांग हायौदबा अमदी RAF की यामना मथोंग हुक्तबा अदुगुंबा मॉब कंट्रोल तौबा हाइतबदगी मखोई टियर गैस अमदी मॉब बोमना चिंगबा कया कापसुंदुना यामना लाइबक्तिबा थौदोक अदु थोखिबनी मखा तारकपदा असुकलूरब तंजा अखोई Honorable CM and Birenna अखोई थोकलिब इरांग असि थौबाल हैरोक वांगजिंगी प्रजासिंगदा ताइसिंगदुना अखोई इरांग असि महांग लेथोकनबा होनरबसि यामना लाइबक्तिबनी महांग हाइख्रो वाफुमसिंग अदु अखोई लमदम असिगी प्रजासिंगदा अथुब मतमदा सेंदोरकदमनि हाइना खंगि